Masagi auto thauduna sel tanjaba amadi icham chamna hingzariba Mayang Imphal Chabung Company makha laikai Laurembam Inaw Tombigi machanupa Laurembam Rajkumar atopa Ming Abungbu Kaksing District Police Personnel kharana Faraga pukraba matungda tamthina fubiraga thadorakpa haibasi mama oibisingna tasengna nungaitaba fawi haina Mayang Imphal Chabung Company Meirapaibigi President Thaudam Bilasinina fongdorakre. Wafam asi ngasi Mayang Imphal Chabung Company makha laikai da laiba Laurembam Rajkumar atopa Ming Abunggi mayumda Kukma Mayang Imphal gi makha da laiba club samadi apunba Meirapaibi singa punduna famkiba paugi mifam amada mahakna fongdokhibani. Thaudam Bilasini na makhatana fongdorakibada hairiba police personnel singna faduna pukiba Laurembam Abung asi auto thauraga sel tanjaduna laiba miyoi amani. Mahaka maming manaba Mayang Imphal Chabung Company dagi khun ngakpa yauba miyoi amasu lairibani. Police personnel sing aduna Ming Mannei Haiduna faduna pukraga tamthina furaga thadorakpa haiba asi laibak thibani. Asigumba thawong asi Mayang Imphal da lairiba mama oibi kayana yaningde. Masigumba thawong asi matungda amuk hanna tawbidanaba hainasu appeal tawki. Asi July ki tang 2025 ki numdang waram lai khone punjari basya Chabung Company apunbagi Meirapaibi Club kin harun singa mafam sida puli base karigin habada ngasi nongalam daida pung 3 taba matamda Mayang Imphal Chabung Company makha laikai da leibasi Laurembam Inaw Tombigi masanupa Laurembam Rajkumar Elias Abung haiba angangse phaduna pukiba kasing commando na lalaga phaduna pukibani haiba angangse phaduna pukibada angangse mara leiba angang nate simi amani haibadi auto thorga mai imung manung pujabane ba adu maga manaba laikai sida leiba si Laurembam Abung na mas leiko mahak phaba lakpada akhoi lana pukiba haitari Ming manaba lei nang manaba ni mase pukibane do pukakanda kedogi bu kasing commando na pukibani mase adu pukakanda mase lambi da gi hawdana mase phudana seidana angangse tidan tawbieba aidi sengna khangdingaida kanano karino khangdingaida Ming Mannei haina hekta phara pukharkanda ngasai angangse tidan tawbose phuse batawbose akhoi yam pensate matamnaga phatabani manipurgi irangse phatabani na akhoi na kedogi wakhal sida kari thogade haina atuki manda wazaki tanaki Meirapaibi khajun tanaki baneba aduga dudale haika khangde adaidi ngasai gi kedogi nungdinda akhoi angangse phangjabani laibok phabana angangse nungdinda phangjabaneba haibadi amukhoina hairabadi angangse sida leirena mukoi commando na sumukhoina mona lale haibasi am haire akhoi gi Meirapaibi dasu haire haibako adu lale haibasi dane khoina warau jeli Meebu mara leitena pangphuda pur Ming Mannei haidana phura kanda mara leito me phura kanda lale haiba waise Manipur gi satnabi oina tawe ma se akhoi amona tahon janing hairi balamdam sida haidi Chabung Company apunba Meirapaibi musung akhoi club ki harun singsinga aduki madik penjade basi gi thabakse yam haijaning bane du bokhoi haijara matungdadi Manipur gi oina amadi Mayang Imphal gi oina sumba thodokse mara leitaba Meebu Faraga Hekta Ming Mannei haidana wahang pahongdani du phunjai na tabase penjade sumba thabakse amona Toubiganu amadi hairiba angangse hojik masamuk pakhatse haiba kase hadi amukta thengnajadaba thodongni masu pakhatse haiba aduna maram kan akhu jam penjade mama oibi ama oina pa duki matik penjade aduna penjadaba se matai penjade haiga ko loisan jagi tawbugi matungda amona thokan basum thodokse lamdam je thokan ba commando ichasing amadi lamdam sigi kanu maming lebang mayam sen sum thodokse thon bidena kupna senaba yengsin biraga tawbiyu haiba wai se akhoi na mayang famda tham press ki thongda mokoi yongna haijeri si